Nipa apunba kholaug update gi lokacharake KNV gi chen khiba amadi suti lokhiba cadre sing magi camp ta 25 January 2026 fawgi manungda halakadabani haina KNV gi army chief na order ama thokre. Iran lenga ki mayok da khongjang changsilakpada mioi nifuga manga sire ka hena sel thumgi awaba mayok naraba Iran da miyamna kadba mong da khongjang changsilakpada protester nifuga manga sire capital city Tehran da khaktanatana Kom Stafahan Bandar Avas Masad Fardis amadi Bosnathan na chingba mafam kaya da miyamna akanba mong da khongjang changsilakre. Central Iran da khongjang loisingna Islamic Republic of Iran Broadcasting IRIB gi building mai thakibaga loinana mafam aduda hojik internet ki khudong chaba phangkhidre cheraksida US ki President Donald Trump na Iran da hojik oirakliba fibam asibo akanba mong da yaningdaba phongdokhibaga loinana protester sing hatpa leptrabadi Iranian authority singi mathakta akanba thabak lakhulagani haina chaksin warol pikre. Iran ki President Masoud Pezeshkian na mapum khudingmak pukning fathana laibinaba amasung mahausa gi fibam da hanjulhannaba miyamda appeal tawki. Iran da oirakliba fibam asibu malemgi tongan balaiba kyana yaningdaba phongdokhibaga loinana Germany na su protester singda kahenba thawong kaya chathakhiba Iranian authority gi thawong condemn tawki. Iran gi supreme leader Ayatollah Ali Khamenei na mapalaibak singi thawrangna maram oiraga Iran da sel thumgi awaba mayoknabani haina phongdokhi. Anti-extortion cell tongan ba mafam singda chathaba senkai thumkai ga mari lainana chathaba thabak thoram sing thingnabagi pandamda state lenga ki home department na integrated anti-extortion cell semde haina commissioner cum secretary home and Ashok Kumar na thadorokpa cherol amana phongdoragli. Cherol asina high state police central armed police forces CAPF amadi Assam Rifles Indian Army yawba unit asina state asigi tongan ba mafamda senkai thumkai ga mari lainaba thabak paikalagani kanagumana senkai thumkai ga mari lainana wakatningba lairabadi pung kun mari chupna hangliba toll free helpline number 1-800-202-3326 ta pau pirakpa yagani hairi. Visakhapatnam da laibak sigi khwaidagi chawba langi sajal pangthokadari Million 26 haina mingthon ba khwaidagi chawba langi sajal ama pangthoknaba Indian Navy na thawrang tawba loikre. Bay of Bengal Arabian Sea amadi Indian Ocean na chingbada akanba security ki chaksin tharang lokhutpaga loinana Andhra Pradesh ki Visakhapatnam da laiba hithangfamdagi Million 26 hawdoknaba tharang tawri haina report amana phongdokli. Laiba sigi ising lanmigi mapangal kangkhat hannabagi pandamda paikhatpa Mahasagar region gi saruk ama oina langi sajal asi pangthoknaba tharang lokhalakpani. Jinba kuki singda ZUF na warning tawkre. Jalarong United Front H Kamson ZUF na ngarang kuki singda lamkhopchin baga mari lainana warning tawkre. ZUF hairiba Jaimai Liangmai amasung Rongmai punsinuna semba Jalarong Tribe Separate Administrative Unit ama demand tawriba loop amani. Loop asigi Information and Publicity Ministry warol matung ina kuki lalhaubasingi mathakta ngarang ayuk pung 9:40 taba matamda attack chathakiba matung warning adu tawrakhibani. Sagolsen numit ki ayukta Kangpupi district ki Sadar Hills ki manung chanba Kharam Wi-Fi village nongmai kamnabagi thaudok thoki. Madu ZUF ki Lanmeesing Jalarong Tiger Force na chathakibani. Maduda kuki lalhauba ani natraga ahum dika hena asopa nanglamgani haibigi thajaba lai hairi. Operation matungda Jalarong Tiger Force ki cadre sing asoi angam yauduna kemta thunglare haina su phongdoragli. Separate administration demand tarokba German Road amasung Tiger Road ki paringda illegal poppy cultivation chatharakpa aduna maram oiraga tangai fadana action adu lokhatkibani. Suspension of operation da laiba loop singna Jalarong inpui gi lamda lona yadaba thawong kaya su chatharakli. Adumoinama kuki singna masagi lamda logi matungina thabak tawbada Jalarong singna athingba laite. Adubu Jalarong inpugi mapa mapugi lamda kuki singna laishinba yaroi hairi. Covid langi chaitheng matungda inaw chana chahida lakh kun tanaba honari. Malem pumbada choba chaitheng pikhiba COVID-19 gi laichot amasung kumja 2023 gi May 3 dagi state asida thokliba lana maram oiraga awaba kaya mayoknarabasu ningthaujam inaucha kauba Bishnupur district ki Kumbi Tera kha dagi lomi amana mana masing thaduna chahi amada lupa lakh kun rom tanana bathawrang tawri. Lawrak amagi mafamda mahangna kovi full broccoli amasung hangam thabagi thabak chathari chahi asigi oina hangam pambi lising ahum hena thabaga loinana nongmada hangam mapul chama hena yonba ngamli. Mana masing pumnama October thagi Aroiba chayolda thakibani hawjik fawbada kovi full broccoli amasung hangam yauna pambi lising 19 rom hekpa ngamle. Kovi thamchet manbi lising ama hena amasung broccoli lising ahum ga chamanga rom su thaki. COVID-19 gi laichon matung da pothok yonba ngamkhidabagi wafam sumangna na hungna na phongdorakhi. Matung tarakpada kangluf ki irang thorakpana maram oiraga lau singu gi thabak thoramda chawna apanba oiraki. Mamang chahida lau singu gi thabak amata tawba ngamkhide handak chahi gi oinadi pothok marang kaina puthokpa ngamlagani haibagi thajaba lai.
ꯀꯨꯝ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 7-9 ꯇꯥꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯈꯥꯔꯤꯐ ꯑꯃꯗꯤ ꯔꯕꯤ ꯁꯤꯖꯟ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯃꯤ꯫ ꯈꯥꯔꯤꯐ ꯁꯤꯖꯟ ꯃꯇꯝꯗ ꯃꯥꯏꯔꯦꯟ ꯊꯥꯗꯨꯅ ꯑꯍꯦꯟꯕ ꯁꯦꯟꯊꯣꯛ ꯂꯩꯍꯟꯕ ꯉꯝꯈꯤ꯫ ꯂꯧ ꯎꯕ ꯈꯛꯇꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10 ꯔꯣꯝ ꯇꯥꯟꯕ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯏꯅꯥꯎꯆꯥꯅ ꯍꯥꯏ꯫ ꯂꯧ ꯎꯕ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯂꯩꯇꯦ꯫ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯗꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯀꯛꯅꯕ ꯆꯥꯡꯗ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯒ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯕ ꯃꯔꯝꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯦꯟꯗꯣꯡꯗꯤ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯃꯤ꯫ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯏꯅꯥꯎꯆꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯁꯛꯈꯪꯕ ꯑꯣꯏꯅ ꯑꯍꯨꯝꯂꯛ ꯑꯣꯏꯅ ꯕꯦꯁ꯭ꯠ ꯐꯥꯔꯃꯔ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯧꯎ ꯁꯤꯡꯎꯗ ꯁꯤꯖꯤꯟꯅꯅꯕ ꯃꯍꯥꯛꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯦ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯂꯧꯕꯗꯤ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯚꯝ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯏꯈꯠꯄ ꯉꯝꯗꯗꯨꯅ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝꯗ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ꯫